Hey guys, welcome back to another video. Ngasidi aina nahan haibado single singi damakta next relationship karam kanda lakpa yai haibagi reading ama tawjarake na haikibado adugi reading da tawdoine ado ngasi su pal ani kaktang haido ani pal ani sida kai yarakani ha matamda hoi pal ani sida aina ka kaino sigi relationship yengbagi sidi next relationship yengbagi sidi hai tare kwa card chan arrange tawjadi ade badugi aina card to shuffle tawraga arrange tawraga pick tawraga pal oina khaido ga thama bane ba aduna pal ani do khaido ga thamme adu ai intro se loraga du mutlage aduga ngasigi reading sisu general reading oi banina yam personally resonate tawdabadi yai aduna next relationship oi gera traga dum atopa reading am hekta ko personal reading tawbining ba taragadi aigi instagram link to aigi description box ta dum hapcharamge aduda changbiraga mayam adum dm tawbiraga isagi personal reading gi slot to book tawbiba yani aduga ngasigi reading sida kai kai yarakani ha matamda single singi damakta pal khanbiraba matungda ko card taruk card mari oidoineba ko mari amaga name gi initial card amaga yaudoneba sisina kai kai na hamatamda ahamba card sina next relationship tugi like physical feature hai tare ko next relationship lakadoriba mi dugi mong mataw se kamai tawi habado haira ani second card sina karam kanda thengna ba yai habado haidoineba aduga ahum suba card sina ahum suba mari suba card sidi amatang oidoini means card ani oraga zodiac to haidi next relationship like adoriba mi dugi zodiac to kai oiba habagi possibility do zodiac ani pi doine ba dugi card ani oineba ko aduga energy card ama yawar ani plus name initial of your next relationship to giving the whole letter oiba abada aduga yawar ani ba so smaina tawrni ngasi go ba next relationship reading se single singi damakta exclusively aina sigi video se samja bane so let's get into the video. So ahambada pile A natragana sige idol figure se choose to bibaga ido adugi next relationship se karam kanda or pay ki kada yeng na ahambada khoi name initial se nga se name initial se sida leire ubra khangde si ai amap to in harke ko camera da di ona ga dra khangde sina B ko aduga G ga jet ka se haifet adum manai ko adum like pronunciation do manaba ming adum oi be yai ba ko ado smaina B G Z se pire aduga atai card na kai hai ge habdu yengase aina ngasa habdo randomly cards aina adum pick tawraga thamkhrabani aduga pal oina khaidokpani na aduna sida laireba card sinje ko ado card mari amaga energy card amaga ne ahan bagi card ani se si card ani se sisna zodiac of your next relationship to gi kari zodiac oi be yai habado haraka doine ba ado sisina Sagittarius ne sisina Aries ne aduna zodiac se oi thokpa ya ba zodiac ani pi ne ba ko Sagittarius oi be ya Aries oi be ya sise Manipuri do oi be ya English do oi be ya and haidi akhoi maitai gi di maitai singi di hai tare ko zodiac signs ani laibani na ani du de gam hek to oi be ya aduga sigi ani sigi marak te gam hek to oi be ya habne do oi bagi chances se yam wang na lei maram de zodiac sign gi possibilities ani pi ram ni na ko aduga sigi card ani sigi apunba characteristics ti chen bagi mong tawgani ba apunba characteristics hadi kai na hamatam da Sagittarius kai ni yang pamatam na like relationship oi gera work life oi gera loina mak balance toraga magi life se in balance sa thamba pamjaba mi amo oi gani ba pal A singi da mukta next relationship lakadori ba se ko aduga amarob na yum gi ko hadi mi duna lai ba yum do adu dugi responsibility dum pu bangamba haidi imung da kaino ma wa ama thokpa matam na mangwa dum ta thok ta shin tong na ba authority and responsibility pu bangamba mi ama dum oigani aduga khitang dominating haidi mana authority do pai bani na khitang power su dum pai ba hai tare ko mai tawa mi ama oigani na hai ba haidi zodiac ani sigi merge oi ba characteristic to chen gani habane ba ko aduga mathangi card china magi physical features ne ba physical features na princess of swords sai ko sigi princess of swords sai ba card sigi matuk ina sigi pal A khanbiri ba singi next relationship sa moigi physical features mi se dum masa parap to nupi oigera nupa oigera ko haidi nupi ning bi barga na nupa da hai tare ko do nupa ning bi barga na nupi do adum masa parap to ba aduga mi se dum hekeng ba da slim oi ba hai tare adum fit oi ba or yam chabius oi ba sai ta ka shuren story slim oi ba na traga na adum masa pa ba mi haina dum oier ni ba haidi dumaina slim and slick figure oi doine ba sigi card sigi matungina aduga makhata na sigi card china kai hai ga matamda ma je wangang matamda ko dum dong ngang thokpa gum ba yam free and frank oi ba hai tare aduga
mabukta wa lotba haitaba haigadra amaina hainaidana ko mabukta pukta wa thamba haitaba adugo ba mi amo oigani aduna group amada changma matamda adum chathat mingle tawgibasu mingle tawbasu thuba aduga mina lana lobibasu dum thuba haidi chindo yam phaba haigadra pukta wa lottabagi mina su khara nuksidaba gumba adum su khara tawgani ba aduga amaromda adum anauba mi khara adum punma matamda chat launa mingle tawkhiba ngamba adumaina su adugumba characteristics su chengani na haiba ko aduga mathangi card sina ace of cups hariba card sine ba sina karam kana thingnarakpa yai habdune ba ko ado cups hariba card sine depict tawise months ne ba aduna ace of cups hariba ne ace sina 1 ne ba ko aduna 1 month tagina 1 year fawbagi manungda thengna ba yai na haiba ado most probably adum in contact ta layaba mi oiramba sai 1 month haisini am athuba matam ama oire ko aduna in contact ta layaba mi oibese natragana adum just as a stranger oina phatlauna laksan ba jai do 1 month sidagi na ikoi dabida adum thengna ba yai ba ko aduga maximum times the 1 year ne ba pirise aduna siga garsina harise 1 month tagina 1 year phawba da maximum oina matam se piraga aduda yorakan aduda mi sidagi approach to lakani direct relationship oina approach laktra ba su ko as a friend oina oigera true friends oigera ko adum approach ama khara di lakani na habne ba aduna 1 month to 1 year haise maximum ni ko 1 month tagi dum approach lak ba hoba ya by chances to lai habne ba aduga last but not the least is na pal e khami basingi next relationship sigi energy ne ba energy se soul satisfaction hariba card che pick tawre ba ko soul satisfaction hariba card gi matungina kai haige haba matamda sigi relationship se ler pa matamda pal e khami basing se mamangi relationship ta phangak ta ba satisfaction mamangi relationship te expect tawjaraga satisfy to bangam khidaba mayam ama explore to rok pangam maktaba mayam ama adugumba do adu sigi relationship dagi loina mak phangba hai tari ko aduga like soul de chida satisfy to bagumba aduga yamna penjaba do pukning yam penjaba do adugumba relationship ama oigani hai ba sigi energy card sigi matungin ko so nga sai name initial sing the high grade zodiac high grade physical feature high grade karam kana thengna ba yai hai ko sida pal eg reading lore duna single mayam next relationship am welcome tawna ba ready da leibiro sida loi jare reading pal egi so guys sina hojina pal b or sigi ideal figure se choose to be basing da adudugi reading oi doine ba mamang na tawkhiba du maina haidi pal egi tawkhiba maina chap banarni an bada pal b khanmi basingi next relationship ki name ge initial letter hai next relationship layer ka da person gi name ge initial letter ne ba ko sina r ne sina p ne aduga sina j ne ko adudi r p j hai ba ming gi letter sina haidi si letter sina ho ba ming do sigi letter sing sina hoba ya bagi possibility dam chauna leiba ko pal bi khani ba singi next relationship ta aduga mathangi card ani sina zodiac ne ko zodiac ani sigi mark ta ma hekta bi sina Aquarius ne aduga si sina Virgo ne ba ko Aquarius ka Virgo ka se am sina relatable oi ba feminine character am strong oi ba kaino ne ba haidi zodiac sign ne ba haidi nupa oi ta ga su emotional side khara heavy oi ba nupa oi gani ba ko aduga nupi oi ga na tina feminine side ta ke hani range to ba adugumba oi galle ya mana feminine side haidi hoi moi gi outer characteristics to feminine oi da ba ko adubu wakhalon da di femininity gumba feminism gumba support to zaba adagi dum nupi se dum like awang ba thak ta thamjaba kaina haigadra adugumba na like mainly oi gal hamne loina mo oi gani habden te ko do sigi card ani sigi matung ina pile b khanmi ba singi next relationship se Aquarius na tragana Virgo oi ba yaye ado sigi matung ina characteristics kari chen ge haba matam da ko moise hoji haidi next relationship like gadori ba mi sing se sije hoji masa gi life ta ko social gatherings kumba adagi social media gumna am ka hena active oi da ba hai tare ko aduga masagi on sole purpose masagi on career gi damak ta work kumba tawriba adagi masana masabu su am ka hena trust to zaba aduga ma mi khara oi gani ba ko next relationship like gadori ba haidi like masagi soul the heal to zari ba mo past toxic relationship kumba dagi tholak pa da toxic friendship kumba dagi tholaga hoji se masagi oi ba on time lawriba aduga ma mi oi gani na hai ba sigi card sigi matungina aduga mathangi card sina physical features ne ba ko sina king of pentacles hari ba card che thole ba king of pentacles hari ba card sigi matungina kari hari ge haba matamda palbi khanmi ba singi next relationship se moi se mi je hegyang bada muscular to fit haidi muscular to chubby side range to ba ko haidi nupi singna palbi se select to bi bo organa songi next relationship songi boyfriend sing do muscular oi ba na tragana chubby side range to bo oigani ba aduga nupa ning bi bo organa songi girlfriend sing do haidar ko next relationship de la ka da girlfriend do
chubbiest kumba adum mi se hek yang bada kitang chubbiest side or fit ai adum slim di oil roi ba ko kitang hoi chubbiest side range to boy ga doine aduga sigi card sina kai hari ge hamatam da masagi life ki damak ta ko ngasai mamangi card hai ge bdo social media social activity khar dagi withdraw taraga masagi career gi damak ta work ta wi na haidra aduna sigi card si matung ina moi se moi life da prosperous ai ba pamba adagi kai no me achieve to ba attain to ba pamba adugi damak ta kan no work to ba mi am oi ba aduga future da so moi na pami ba do attain and achieve to ba ngam gani na hai ba haidi prosperous ai ba future ama da range to ba prosperous ai ba future ama na chat pa phang ba do oi gani na hai ba ko aduga mathangi card sina sigi two of pentacles hari ba card se pick tore ba sisina chahi hai matam do pi doine ba ko haidi karam kana thengna ba ha ba do pentacles hari ba card sina hari sa years ne ba aduga two of pentacles hari na 2 years se thengna pa ha do kitang di kui ba oi ko 2 years hai dum 1 year lagi na 2 years sigi manung da di sungsoi soi na dum thengna ani aduna yam athuba da di laka do badi like relationship se aduga la aga su tung koina chatpa do oi ga da man de ba aduna sisina haidi pura commit oina tawna ba relationship to haraga di 1 year to 2 year da range store pa yai na haiba sigi mark te approach se lak pa yai na haiba kwa aduga sigi card sigi su matung ina mi sam na magi life ta balance to ba pam ja ba day to day life ta dum sa je busy oina leiza ba ko aduga prioritization je mafam chana pi bangam ba aduga ma mi amo oini na haiba aduga nga sa hai ke bido ina sige matam gumba je kitang chanarak tabi ai ko maramdi mi khuding magta chanarak tabi ai hamni ba maramdi general reading oy banina ko aduna isagi personal reading to bininga gadi ai Instagram link to ai nga sa haba do description box adum hapchara bani ba aduga last but not the least is ina palbi khani ba singiri next relationship sigi energy ne ba ko adu Archangel Raphael hariba card energy se pick tawe sigi card china kai hai ga hamatan da palbi khani ba sing je hojik single lai bi sing se ayamba na mamang relationship to toxic chat pa or chit toramba gumba adugumba dagi single lai bana ayamba orang ga da ba male ba ko aduna sigi card china kai hai ga matam da sigi relationship se la ko matam da healing and abundance puraga lakani hai ba noi gi life da palbi singi damakta so healing and abundance purakani harabani na hana nungai ramdaba or ningba thungamdaba mayam da adu mayam do abundant oina loina mag blessing oina lakpa gumba adagi heal taw banga mamdaba toxic relationship dagi thopa ngamamdaba mayam da adu su heal tawraga sigi misina phajana like afaba part amda puminna ba ko supportive oiraga puminna ba gumba adu gumba do sigi relationships na purakani na haiba ko so palbi gi reading su sida lori aduna single laiba mayam matam khadi ngai biro haidi time phase to 2 years hanya pi bani na ko 1 year to 2 years si mark ta lak pa yai na hae ado yam athuba da di lak da bodi laite dui tar su war su na matam khara ngai biro aduga aphaba chanaba relationship to ngai bana phaidana ko so pal bi gi reading so matang sa loi jare sidagi lo ba ya ba general oi ba adum information dum lotion biro aduga matang saida stay aduga 2k yauhalase myam 2k yauhalase duga reading giveaway ama tawthokna ba haidi kuiman le 1500 ta patli je duna 2k yauhalaga reading giveaway ama tawtho aje dum tang tapna dum grow tawminase ado kuiman gare 1500 ta patli se duna patana ba myamna like subscribe amadi share option biro aduga mathang nungai ba topa future spouse kumbagi career kumbagi reading so mu hapchar age ngasigi oina di matang saida lusinjarage